Pumnamapu Manga movie review na taramna okchari. Ngasi amuk action thriller category ta chanba action section haiba Bollywood movie amamu putuna lakchari. Film asi 2014 ki December 3 da release tawkhibani. Film asi ki director Prabhu Deva. Film asi ki story na AC Mugil. Film sina funky rating chingdi IMDb da 10 gi manung da 3.4. Rotten Tomatoes da 17% gi fresh rating fangi. Google users na 70% gi like piri. Film asi da maru eba saktam langi ba singdi. Film asi ki main role lawriba nupa asi ki saktam da Ajay Devgan. Khushi ki saktam da Sonakshi Singha. Anusha ki saktam da Yami Gautam. Marina ki saktam da Manasvi Mamgai. Inspector Shirke ki saktam da Puru Raj Moosa ki saktam da Kunaal Kapur. Xavier ki saktam da Anandaraj. Film asi explain tawa matam da soki balang ki pa yarabasu ngakpiyo. Film asi ki hek ahoba sinda Nupi ama khak magi boyfriend da call tawtuna lai. Magi boyfriend aduna call tawda parak trabatu da hanjin tawraduna magi gari da kakhalai. Tanja aduda magi mamang thangba gari ki saruk aduda nupa ama khak langjillai. Nupi du khangprek khangna gari edu tagi kumthaduna yengba matamdadi mana ngasai dagi phone pairak te haiduna hanjin call tawriba magi boyfriend du oramlai. Tanja aduda mahak mana lariba adutagi khitang chatholaga nupa khara leptuna leibidu urai. Madu ubada nupi edu kanna sele. Tanaraliba nupa sing adu orange masu ki dress ngakta sele. Makhoi sing madugi manungda black suit tawa nupa ama kak yauri. Maki maming asina Pedro. Mahakna lusing duna lakone. Nupi edu sumchelakpada makhong da panduna tusile. Nupi edu changsilaklaga Pedro na AJ kaida lei hangi. Adubu nupi edu khangde hairamnaga kanna muk chengre. Pedro na cheliba nupi edu da fajana em tawraga nongmai kapame. Nongmai maru aduna lukham da parmadagi nupi edu khudakta sirame. Aduga sigi matung film asigi casting action jackson haibadu tharai. Hojik Pune gi mafam amada ulai. Film asigi protagonist main role oiriba Ajay Devgan du restaurant amada waiter oina thabak pubagi saktam ulai. Mahaksi magi thabak tahong chingaduda manager nasu apenba oirame. Mayamda karigumba amata haijage Ajay Devgan lawriba role asigi maming han haidoklabadi film asi makha taba explanation nungaiba watkani haiduna lotpane. Matang jana mingsing asi hapcharakke. Ajay Devgan du lambi da lakwa matamda mi sing phuna duna leiramabasu thaiduna chatli. Mahak si phuna chainabasi kaya pamdabagi mawongni utlibado. Aduga amuksu mahangna chhatri ani hum nong marakta lakpadu ubada mana tublakliba chatil adu makhoida hoina tupirame. Aduga amuksu mirolabi nupi ama mathakta karakwa matamda yamna wana kaabdu ubada Ajay Devgan changjilaga magi beg adu pairaga nupi adubu kakhathalame. Asumna mahangna mi kharada mateng pangmagi sinsing adu mathang ulle. Mathangi sin amada Ajay Devgan du restaurant gi manager da mahak hapta amata suti lauge Mumbai da lai gi oiba thauram ama chattaba yadre chahi khuding gi chu mahak madu adum yawi hairame. Maduda manager aduna phare chaluro tawudabu hapta amagi matungda halau hairaklame. Mathangi sinda Moosa amadi Vishi su bike tongaga mafam amada lai. Sida basi gi role lawribasi Ajay Devgan ne. Mathangi sinda hotel amadagi nupa khara mina furakpagi makhong sek tuna thorai. Tanja adura magi mayamba Anandaraj tu yoksilak tuna hairai. Nang Anandaraj ki manawpa ni haidabra. Maduda Anandaraj ki manawpa hairai. Ahamadadi mahangna kaya thoina kanna phude. Adudagi ayhangna nangi ming pallubadagi hena phujillai. Anandaraj tu sawbana mai haure. Hotel aduda changlak tuna khara yekhai thingai tawraba matungda magi manawpa da kanana phui haiduna koilau lawraklame. Hotel adugi mapudu changlak tuna Anandaraj na tawribadu tawidana ba haijarame. Adubu Anandaraj na thawa sade. Tanja tumaktada Anandaraj ki phone da call ma lai. Mahana call adu paikhaluba matamdadi magi sebo amana magi manawpa phuriba adu kanano masak takpa ngamba nupa ama leire haina pau pirai. Wari du saba loibaga phone adu thamle. Hojik hotel adu leiriba mising adu mapanda thokro haina Anandaraj na hairame. Mahangna mising adu thokibadu sum yenglaga nupi ama ubaduda manakta changshinduna minga leifanga hanglame. Nupi du mapa changlakpadu su Anandaraj na inthoklame. Tanja adura magi kangbu ama boss haina kaurai. Yengthoklubada Vishi su leirame. Aduga mahak aduni magi manawpa phuba uhobodu haina magi sebo aduna tamlai. Anandaraj na magi manawpa adu karigidamak kamaina phugibano hairai. Adudagi Vishi amadi Moosa du mai onsin naraga yenglaga laikhre. Madudagi
Bishibu pusalakliba Anandaraj ki chebo aduna sel khara figo haina ingit torame sel adu hek pibaga Bishina hairai pung ani muki mamangda thokibane maduragi Anandaraj namu kai maramgi tholibano haina amu hanglai Bishi du amuk tumin leikhre maduragi Anandaraj na paisa khara amu puthokduna thamlaga hairai kamai tawbono sengna tamo Bishina Anandaraj bo koksilaga tawkhiba wongsing du talai Bishina hairai sumaina ibani se thengjinaba adudagi mana madi mit udabani na haikibane Anandaraj namu adai makhadi Bishina madudagi nupa aduna nangi nanawpa da sumaina kinna thingibani hairaga Anandaraj da kinna thilai Anandaraj su phainam sana paithokduna tai Bishina hairai nangi nanawpa phubado ainane Anandaraj namu aigi nawpa bu nang phui haiba Bishina mo aidi wa anira hallaga ngangde kaigumba aina anira hallaga ngangnabasu anirak suba wa judi nakhoina taba phangloi noi sikibana halane hojek Bishina makhoising adubu mathang phutharame phunaba lorba tungda nupi amana superman haraga Bishi ki photo adubu mobile da kapamme somda mu Khushi du mamanabi mariga hall da cinema yengba lai Khushi bu ticket kausu haina thajinkibane mamanabi amana hairai Paren kaigino noina Khushi da ticket kakpa thajinkrido madi daw yam yadabane yengo ticket to soidana phangloi haige tawbaga houseful oikidana ticket adu phangre somda Paren namu hairai kaigino noina sumba sida yam thajari dubo aigi oina di daw yaba yadaba sigumba sida kaya thoina khandeda adudagi Khushi ki mamanabi amana hairai yengo Khushi se daw ya yade test tawse sida thum hapa kokta ani leiri se amana makhum se chena khongge amana makhum se laisin dabi hape khumlaga thamge horen ma laklaga makhum kabo khumba thum kokta se oina khanbredawne yengo haina ringai tanja dura Khushi changlai aduga houseful oigre ticket phangdre harai wahai du tabada Paren du Khushi da munna yenge Khushi du phamtharakpaga manakta leiriba makhum chena khumliba thumdo paikhali tanja dura atopa table da phamba nupi amana thumdo amukta pibiro haibadagi pikhre adudagi Khushi na table gi nakal da leiriba thum kokta do ina piro hairaklame thum kokta do ding asai makhum chena khumkidaba kokta do ne Khushi du hoi mai haidana yengdabi thum kokta do sat haibada sup adura thum do plop ta sinkre ngasai Khushi na kayamuk daw yade haina test tawbudu sumai pakle mathang ki senda Khushi du office da hobe lakpada tusinbadagi magi phirol du lekhomna pumtai tairame aduga mahak thengna lakpa kichu manager na yamna saurame Khushi upai leitaduna lekhom taiba dress tu selaga amu dress on phamda lae mafam du da Bishi amadi Moosa makhoi ani su laklebane Khushi du phirol khara lauraga trial room changlakpada thong hangi haiduna kanna singbada handle du tekre mathangi room adu da amuk shat hangdokluba matamdadi Bishina phirol hongi haina tawbagi phibam chadana leibadu thengnare Khushi mamit mana chap yungnaga leikre Bishina ingit tawraga thong adu lonsillo haibadagi Khushi na thong adu lonsilai hojik Khushi du magi phirol leibagi payment tawrame maduda po joliba nupa aduna madam nahak laibak phaba haibadu oire nahak se aikhoigi dukan sigi lising yangkai suba customer oire aduna aikhoigi site gi lising yangkai gi ge bonzer ama sinajari tanjadra Bishi su thorakpadra Khushi du munna yenglaga ngasai tawkhiba tholok to ningsinglai somda su amu nongdangi matamni Bishi du Khushi ki saktam du thangdoklaga mondrang kanna sanare mathangi numine sorok matai da leiba washroom amagi thongjin mayada Moosa du kanagum ama ngaiduna leiri mahangna sumna ngairi ngaida inak nakna angang man asapo chabadu ubada Moosa du matin joladuna angang adugi manakta changlai tanja du da Khushi su oil pump da thaw hanba changlakpane aduda mana washroom kaida leige hanglaga lakpada hojik Moosa na leiramniba washroom gi thong ado hek hangdoropaga Bishi du mapan tholubagi khonggaw semba tanja do mutare Bishi du machin da sole machi nupi sina aina phibam chadana khonggraw jingthaba timing da heta thengnai Khushi du ngasi su amu office da thengna yoroklai mahaksi office thengna lakpagi nungtigi khonthi charibane mana manager gi ka da sangkhibadu magi mamanabi mariduna mangonda ngangbodo ta dawgi manager gi ka manaktura changsilaga mana thangjinduna laikhre adubu hantakti Khushi du ka adudagi thoraktuna yamna harauna kanna laurai mamanabi sing aduga amu cafe amada lae man haraubagi maramdo mamanabi sing da tamlame aduga mana ngasai dawya aduna gip bonchar fangbagi wari du solerame mamanabi aman hairei karino nang haiduba nupaduna phibam chadana phi komna leibagi tanjada thengnabadagi dawyarage haisibo maduda Khushi na aina hairisi asengbane Paren namu nang hojikti boss na andheri branch ki HR head oina khalle haiba natro maduda Khushi na hoi harai
Mamanabi Singaduna, Mana Pipam Sadana, Tengakiba, Misagato Canano, Amok the Unagi Haduna Giri Talai, Madu the Kusina, I should hungry Hina Conjel Hona Lori. Sigmatung Isayama Sai, Isay Adu Hekloibaga Huzik, Poliski Gari to Yana Yana Ganatori. Aduga Hekum Tarapaka, Inspector Shirke, Makata Polisamana, Cafe Universal that me to Lady Hina, Pau Pireclame. Inspector Shirke na Sumlapada, Nakanda Pamniba, Misam Saduna Ladyba, Mahaki, Makata Polisamana Ingit Dorame. Moina plan do Pangfong about Honaba, Mapam to the Misam Hasindaraga, Tabak Suba Mish Haduna, Police Cressus I talked to a lady bene. Cafe to the family Vishi to Manahana Puni, the Yoramba restaurant and to the call out to the manager to Pahanbir or Herglame. Adobo manager to Sutilo Cray Hibetagi, Mana, Lalaga called Torlamita Muhaina, Hirebatum the phone to town cry. Vishi to Mapamadagi Hogolaga Torpaga, Missams Hadun Lady Police Amana, Mato Crehina, Inspector Shirke, Pautam Lame. Hosing no may Tamduna, Kam never ready the lake cray. No may don't hit Kaplapada Nupa Amada. Panduna Shire, Nupadu take an asuna thing as high Mackay, Bishiga Nagna Pamina in Manupadune. Bishidu was from the lane and no my conjure to Tabada, Yang Tora E. Masai Mackay ma harpa laprahina, a young by Quita Uhanbani, Aduba Atopa Nupado harpa lapo iramle. Shirkena Gunda do Harlehina Matak Tong was in the Pau Pirame. Matangis in the Khushi to Nupa Amana Haina Sinabal, Lakani Hana Mamana Tamname. Adubu Nupa Dugi Poto Ubada, Kusina. Pampalamde, Adubu Mamana America the Lake Mamini Harapatagi, Kusidu Haraurame. Matangsinda Matak Tomba officer Amaga Shirke Unarame. Officer Duna Shirke na Tauriba Tabaksing Adubu Tagalame. Aduka Atopa Tabak Amaga Sinarakani, Madumadi personal oinato Haraklame. Inspector Shirke na Tauba Apaba Tabaksing Adusu Kabarda Yarlame. Matangisinda Musana Asapotaki Hydra Lady Ngai, Kusi Jangatuna Wari Sharame. Mamana Viata Singadusu, Lona Lana Yingli, Moina Kalibana Kusina, Nupama Tenera Podagi Dawai Haikibadu, Musasi Oiboy Kalibane. Kusina no Petauraga, Mapamadudagi Tokibaga, Mamana Visingaduna Musagi Naka Jensilai. Moina Musagi Matunda, Lona Ineratuna, Yumpova Yore, Aduga Musagi Kada Changatuna, Musagi Free Firoladu, Shagaraga Photo Nanlame. Moina Kalibana, Nasai, Bishina Firol Mawong Jadana, Laibida. Kusina Ubudagi, Daw Yaba Horopani Hibadu, Nupadu, Musa Oibo Ningduna, Musagi Pia the Pium Southern Labor Masaktu, Yanabagi Tauribane, Matangi Senda, Potosing at the Moina Kusita Ulame, Kusina Ying have a Yaramde, Adubu Mamana be Aduna, Namdana Ying have the Yangami, Poto do Matang Matangsum, scroll Toropada, Bishigi photo Yawato Urame, Matudagi Kusina, Nupa Asini Ain Habanupado, Nandi Magi Potosi Kaitaki Lori, Matudagi Mamana be Amana. Adu already ngasai akoina photo kabliba nupa aduna kana obezana madura Kusina madudi magi mamana bani hairi moina phamli ba ke phe adu ki nakalda Bishiga Musaga su phamli bani Khusigi mamana bising aduna Musa tu yamna sitarame adu tabada Musa tu saurame Kusina hairi Namin Marini gi manungda America dagi imung manung amana ai bu yengba laklani kaigumba aina lak chumlaba ai America da chatkadoine Aduna I Huzik Lakse Amukhana Suman Badarka Tare, Adunaina, Magi Pipam Zadana, Ukiba Pipam to Amuk Nona over Darkatari. Moina Hainadiva Warido, Bishi Shu Loina Tarivane. Mamana Bishing Aduna, Adu Betarati, Planama Sinsi Hainarame. Matangishinda Bishigi Potodu, Farina Evida Ablotorame. Maduda Kusina Kaigi Ablotorino Habada, Farina, Makanano, Kaida Lake, Tidoknaba Tobane. Huzik, New Zealand gi Mapamada Amulai. Ria Kobi Nupi Amana, Nasagi photo do Evida Yanglinga, Magi Nupa Sanglai, Matuda photo do Ubadagi, Nagna Yanglanga, Kanana upload Tora Ino Hanglai, Matuda Riana, Mamana Biaman upload Toropani Hana Kumlai, Nupadu Pantapa Todana, Pedro da Col Toduna, Xavier na Tiriba Nupadu, Mumbai the Lady Hina Pautam Lame. Somdamuk Xavier na Matsanupi Lady Nida, Magi assistant or Iba Lala, God Bol to Changlactuna, Pedro Gifondu, Pirame. Wari Harbatunda. Xavier na tap na hirai mahak Mumbai da leire wai du ta badang asai makai tumin leiramba Xavier gi machan nupi Marina du kanna nolai mathangi sinda Khushi du Vishi na Manipuri charing ada lai mana changlaktuna ai Khushi ne ningsing libra hirai maduda Vishi na ai nupi angang dagi yamna labna leiba misangni phammu sida Khushi du maning onthorak pada mamana bising aduna phammu haina ingi toruk padagi phamdai Vishi na mu karino makha taru hairak pada Khushi na hirai I say criminal gi maram da thijin bani adu da nang se wai du ta ba ka Vishi na Khushi du hogolo haibadagi hogolame
Aduga Bishina Harai, I shake criminally Shira, Maduda Kusina, Aduginate, I Habadi Nangse, some policing a criminal Gimaramda, Kangba Mana Yam Kangi Hanatai, Aduna Igi research Sigi Matanga, Nanga Numit Karani Loiner di I am Nungai Jagani Hagitobane, Tabak Shiki Damak Ainanamunda, Lupa Lishing Manga Pigani. Bishina, Lishing Kundagi Shikiamada Tabaya Harry. Why do Tabda Kusidu, Manning on Dorai, Aduda Parina Yagrohana Inkitori. Bishina Hayangasi, Nesting Club, Swimming Pool da La Ohiraga Hawat Cray. Why do Tabda Kusidu Mondrang Chana Cray? Puna Iro Minaraga, Kongradu Zintabagi Wakal the Tau Cray. Mana Kaliba Wakando, Asiang with a Faurak Tuna, Kangadu Piraga Jinglame. Adudagi Bishina, Tauribuka no Hibda, Kusidu Haisingna Semdolaga. Nang Hayang Punkada Lako no de Hydri. Matuda Bishina Punktara la Ohiraglame. Matangishinda Kusidu swimming pool atuda Bishibu Nidron Lady. Bishidu sea driver na Shatka the dress to Oina Shelagalai. Adu with the Kusina Kaino or Libido Hibada. Bishina Madi chlorine allergy oi haraglame. Kusidu Mana can't keep a plan to kai with the game hack or pista tabakama lady at like a haraglame. Matangi Numini Bishiga Kusiga do Amu Puna Lerame. Bishidu Mana Topa Ama Tauduna lay. Nasishu Amu Kusina Pamniba plan aduma kaire. Matangishinda Bishidu Panipuri Sagi Haduna Changlai. Tanja to the Panipuri Oliva Ahal Ladugi, Masana Pato Changlak with Obada. Bishina Nang is kun Katra Prahanglai. Maduda Magimapa Panipuri Yumadun Harai. Narang say interview a Robenumine. Larik Hitaba Mama Pagi Masamata School Tambayaro Harry. Hoji Bishina Musada called Tauraga Tabaka Masinakre. Aduga Angang Adu Puraga Kusiga Loyana School Aduda Lai. Kanamtagi Ayaba Yaudana Principal Girumdo Hanglaga Bishidu direct at Changlai. Principal to Sauna Parmission Yaudana Kaiki Changlai no Harai. Maduda Bishina Angangsha Masa Kangbra Yengo. Maduda Principal Aduna Kanano Sibo Harapada Pionaduna Principal Gina Comet Sanchilak Lagatam Harai. Panipuri Yuan Badugi Mazane, I quina emission yaro, Hatunangarang, reject Okido. Principal Aduna Sound Harai. I quigi school city, Mama Mapa Larik Haiba, Masakatana Tamgodavane. Mama Mapa Larik Haitraga, Masatu di Kamina Haidorige. Tanja to the Musana, Principal Aduki Mapato Putuna Changai. Bishina Nasai Musada, Phone Totun Tabak Amasina Kibodo, Mapa si Parnaba. Principal Adu Mapa Pusilak Badu the Yamna Saurame. Aduka Harai, Noina Igi Ipase, Puralaga Ibuki Halibra. Yengonoi Aina Kaitoki Haido. Asi Haraga Ponadu, Lokalaga police station that called Torme. Adubo Manangali Badu as home the response Amata Lak the Hydron Yang Nuda. Bishina, telephone line adu, Tana Kakalamatu Urai. Bishina Angang adu Kokshilaga, Principal Adu Mapada question Kara Hangalame. Angang adun Hangiba question sing adu. Principal Gi, Mapaduna, I delight Haitabani Haiduna Amata Kumnaklamde. Bishina Harai. Nang Lari Haitrabasu Nangina Sanopadi Principal Ori. Panipuri Yunba, Larry Hitraba, Makoy Mazasing Asia, Panipuri Yunduna Sum Punsilo and Crasi Haribra. Moida, Gyaloxing, Tansinaba right Amata laterbra. Why do Tab the Kusidu Momonoi? Angang Aduna Principal the Monsilaga Harry. Sir, I can't honagani, Aina, I get class topper oigani. Bishishu, Principal Gimapa to the Onsilaga Moharai. Mamasu Amuk the Haibiu. Angang se Aigumba, Sumaina Gunda Tawa, Oiba Pambra, Natraga Nangina Sanupagum Apava Ohemba Pambra. Ahal du Karishu Kumde. Bishin Hogalaga, Principal Ki Mapada, Puliba Makutu Loktolaga Harai. Aina Tokipasing Adukida Magapio. Asi Harga Bishi to Tokre. Kusidu, Bishigi Mong to the Adukimatic Penzerame. Matangi Sinda, Panipuri Yun Padunata, Yam Harauna Tagalame. Kusishu Toriba Mong to Yingli. Tanzadura, Mamana Bishingna. Wantasano Hina Ingit Padagi, Wantasanarami. Toribadu, Bishidi Toxinaribani Kanduna. Machin the Tapna Sol. Mashigi Nupi, Handak Higi Nestan Awartis Hoidre. Bishidu, Kusigi Manak the Pamtaratuna Kaidorga Hangai, Maduda Kusina, Sugar Lefen, Handara Harai. Maduragi, Bishina Mung, Dr. Koga Haba the Kusina Yaramde, Adugim Hujum the Sachi Haraglame. Bishina Mung Nangium the Kang de Harapada, Kusina, Nangium do in a Sachi Haraglame. Kusidu Mabu Pamkanaba, Katrak Tobahorai. Bishidu Ahamada Pamkate, Sum Kusina Hanzelak Padagi, Mabu Pamkatuna, Lengbana Tangatuna, Puragat Cray. Toriba Mong to Mamana Bishing Adusu Uribani. Bishigi Yum Hegobaga, Bishina, Doctor called Togetobada, Kusina, Doctor Kauranu, Yarani, Coffee in a taxi harry. Bishidu Atu Madam the coffee in Shamnupurai, Maduda, Kusina, Coffee to Chini Krawala Harakpataki, Bishidu, Kichanda Muksankirami, Tanza to Lauraga, Kusina, Bishigi, Coffee, Cup Aduda. Pangtanaba Guli Hapame.
adu habla patungda mahangna amu hokatuna thongchen mayadagi Vishi na kisanda tawribadu yanglami tanja atuda Moosa changlakuna Vishi gi coffee yawba cup adu paikhalaklammi mahangna cup adu hek paikhatpaga Khushi leibadu ubada cup adu amuk thammi tawdabu cup adu mafam onana thamkre guli yawba coffee aduna Khushi gi phamba mapada thamkre Moosa adu amuk thokhibaga Khushi tu prap changsilaktuna coffee adu thai guli yawba coffee do oina mana thakhrabani na mahak tapna uitharai Khushi tu mamit tarang ama chatpa horai madudagi mahangna washroom hangduna washroom romda changkhre washroom dagi kanna lawrakpadu tabada Vishi tu changsintuna yenglubada Khushi tu battab adu da tasinduna leiramle pung khara amu hokre Khushi tu gyan lakpada mapi adu magi hana selakhiba mapi adu sindoklaga phamungda hiptuna leirambadu ubada Vishi na poidana sindoba oiramgani haina khanmada mahak matha charame tanja adu ahal nupi ama changlaktuna hairai aina nangi na fido hongdopane ai Vishi gi yumthangnabada leibane mana aibu korupane Mumbai sida mamuk phaba nupa masati thiba wana thokane wai singdu tabada Khushi du Vishi bu nungsiba hengalai tanja adu mamana America dagi imungdu lae haina call torai maduda Khushi na laklaki haira call adu thamkre somda so Inspector Shirke da center dagi Mumbai asida yam satiba mi ama leire loisinna bahairai mahangna photo ama red circle kosile adubu photo asida uliba asidi Vishi gi photo ne mathangi sinda Vishi ga Khushi ga unarame Khushi na ngasidi ma yamna haraure harakpada Vishi na America dagi lakpa nupa duda yare haikrabra hairai wai du tabada Vishi na kamtawna America gi wari do khanglamni banu khanbada Khushi du ngalame madudagi Vishi na moina cafe da sanagi ba wari singa du lona tahobaki wari do liraklame madudagi Khushi na sorry hairaklame madudagi Vishi na hairai kachu kaide da dugi bo ado nang America da karam kanda chatkani madudagi Khushi na aina yade haikre madu harakpada Vishi na kari marangino amu halai Khushi na mu aina nangi fibam sadana okhiba aduda aigi dawse maduna yahaliboi khallubane adubu ai kona isai tanda wakhal tare numit mangani nanga leminaba sina aigi punsigi khwaidagi laibak phaba haibada oire aina nanga leminari gai adum dawsu yai asi haraga Khushi tu Vishi gi nakta changsilai aduka makham tarai aduna ai masigi dawse punsi chuba yaba pame Vishi tu makhut tu thega kaino pare Khushi na kaidawre harakpada Vishi na harai numit mangani aiga punbagi lising kun phangkhibani adudi tha amagi di kaya tare chahi amadana kaya tare punchi chubagi leirati aidi sel pairani lottery achauba ama phawbaga manare Khushi na angau basidi aina haise kaimte khangdene Vishi na mu adudi gyan dana ba hairo Khushi na ai tumbasu amata yade sabasu amata yade hairakpada Vishi du phairenga turenga adugi hidak to chaw adu chaw haiduna nganglai Khushi na Vishi bu nungsibadu phongdoklaba tungda makoi ani su mayamna dance story badu changlaga dance tawge tawbaga police laktuna thawram adu loisil halami Vishi ga Khushi ga thorakpada police amaga thainai police adu phone tawna ba langna bada Vishi du ohodre police aduna mamai lai thoraklaga Khushi ga Vishi ga du khamai maduda Khushi na mai on thoraktuna aira hangbada police aduna nangi pot ama tahawre haraklame Khushi ga Vishi ga du gari thawna wari sa saduna lai Vishi na ai mi phunai yusu thai haibasi nang khangba natra maduda Khushi na pumnamaktu aigi damak thatopa ngamloidra hairai madurgi Vishi na hayengdagi thatolage hairai sigi matung isai ama mung saklai mathangi sinda Pedro du magi kangbu kharaga loina na Mumbai da lai makhoina Mumbai da laglibasi ngasai FB da Vishi gi photo thagalakpadu ubadagini Pedro gi kangbu sing aduna sorok ta koicha chattuna photo adu mi khudingi yanghal somda Anandaraj gi kangbu du su Vishi bu thiraklibane tanja adra Vishi su pot laiduna laibadu ure Anandaraj ki kambuna magi makokta liklina tharakpadagi Vishi du turame Anandaraj amabu chingkhalaga phuba horai adubu Vishi du handakti khut karisu hande makoina khara phuramlaga magi mangchamla siba lik adu puraga chatkre Vishi du turammadagi hawgalaklaga auto amada tonglaga lai auto du ek thaudorakpaga lambi da Vishi amadi Moosa bike amada tongtuna lakpadu thengnare masidagi koina khangle madudi Ajay Devgan lauribasi double role ne hojik Anandaraj hoina phurambadu Vishi ni haina leirambadu Vishi na lamdre Vishi ga sangmanaba oiramle matang swaida mayamda chamam nadanaba karigumba kharada haijage ngasai film horoppa matamda Pune da leiba restaurant amada waiter oikhiba Ajay Devgan adu Vishi ga sangmanaba nupa asi oiramle aduga mung ngasai cafe amada Inspector Shirke na gunda ama hatkhiba numit aduda cafe aduda famduna restaurant gi manager da call tormi banupa adusu Vishi ga sangmanaba nupa asi oramle Vishi gi sangmanaba nupa asi hojik ahoba sinduga cafe gi sin aduga hojik Anandaraj hoina phuriba sin asiga sin ahum sida ngairi bani tholaklibasi
Hojing mahaki maming asi kari kawi haibadudi aikoida haidoktre. Aduga amukso amarom dang ngasai Pedro hoina thirakliba nupa du Vishi natraga Vishi ga sangmanariba asira haibaduchu hojimaki oinadi yengliba aikoida uthoktre. Photo adu pairaga policing adu su thiba lepte. Vishi ga Moosa ga Manipuri chafam aduda laibadu Anandaraj ki manawpana ure. Aduga hairai masigi angawbuse dress se kaya thuna change tawribana yengo. Anandaraj ki manawpana glass bottle ama pairaga Vishi da khut tharai adubu Vishi na khut adu fakhre. Vishi na hairai noibo aigi chai chaba pendribro. Anandaraj ki manawpana noklaga hairai kaino nangna ngangja saidubo moina hujik Vishi ga sakmana ba ama fukhibadu Vishi ni haina adum khanduna lairibane aduna makoina uchitribane. Vishi na hairai aidi wase amuktagi hen haide madudagi nakaldagi madudi kaigino hairakpada Vishi na hairai aina anirak suna hairabasu akon bagi dudi noi kaisu taba phanglaroi maramdi na hoi shibana halane makhoi sing adu Vishi na loina fudarame tanja adu Khushi du yoksilai mana sauna hairai nangna ngarang aingonda kari haina wasaki aduda Vishi na ai kari haina wasaki ke amu hairai madudagi Khushi na nangna mi funaroi sumba thabakya tawraroi haikibadaine Vishi na mo phare ado ai hayengdagi tawraroi wahaidu tabada Khushi du sauraga chatkre Vishi su inarai somsom inarakbada Khushi na manakta lairamba moida yawa plate amana Vishi gi mamaiduda upsillame hojik Vishi adu masak khangkhidre ngasai makai photo adu pairaga koiti thirakliba policing adu su Vishi ga thainarame adubu mamaida moida loina taikhibana masak adu khangkhidre garigumba moina thirakliba misaktu Vishi ga sakmana badu oirabasu Vishi masamaktu oirabasu Vishi di police tuna adum pharadabane adubu moida aduna mamai khungkhibaduna mahak maraibak phahore Khushi tu sauna gari thauraga chatke tawbaka Vishi su kakhatuna maningda naplaga tongkre policing adusu Anandaraj hoi manak yausilakpada isai chairaga leirambatuda mafamsida kari tawre hanglaklame maduda Raj ki manawpana nupa amana furambani haibaga policing aduna pariba photo ado hek ubaga siki nupa sinani hairai maduda Inspector Shirke na nupa adu katomda chatkre hangbada Raj ki manawpana asomda chatkibani haina khuthilame moina yengthorakpadadi Khushi ga Vishi ga du leiramdre mathangi sinda Vishi ga sakmanaba nupa du hospital da doctor ga wari sari doctor na hairai anabadu khara serious oire ain haribasi nang supap taram lagani asi harga doctor adu thokre mathangi sinda Khushi du Vishi gi nak lai mana lakpada thang ate sana lik khara su yaurai aduga yu su yaurai madubada Vishi na kaino tawribda hairai Khushi na mu hairai nang na sagi haina video thado o haibasu yadre aduna nang na pamadu aina loina pirani aduga ai nanga punsi chupa laiminarage haina su khalle imada su nangi maramda loi tamlabane imana aigi punsi ni aina chume khanba lambi dura chalo hairai nang nungtigi yutha asu khajik khajik thau na sado soktanaba aduga aisu nanga adum laiminna doribani na aisu yu thakpa tamlani asi hairaga Khushi du yu thai adudagi mahak machindagi yudo mukam thorai Khushi du kaplaga hairai ai nangonda force tawba sungamde aduga ai nangbu thadokpa sungamde maramdi ai nangbu yamna nungsi Vishi du ai soikre ngasidagi nangna yadaba mata tawraroi mathangi sinda numidangi matam amu ulai Vishi du Khushi thiluraga halakpada khangawduna police ki gari amana magi gari da thomjilai aduga Inspector Shirke na nongmai kapsilai Vishi du kanna mukchengkre policing adusu tanarakpa leplamde Vishi na sumchelakpada hospital ama yorai mahakna lipsing adu hangna bhonabada amata yaramde upai laitaduna nakala amada chensinkre tanja atuda Vishi ga samana banupa adu lip adu hangdoktuna thorai aduga policing aduga mayokna badagi mabu pharame adudagi Vishi ga samana riba nupa adu gari amada punduna thamlaga phudarame sida phuriba miyoising adu ngasagi orange machugi dress herpasing aduni machina takpadi lagliba miyoising asi Pedro gi miyoising ne tanja adumaktada Pedro su mafam adu yoksilai Pedro na Inspector Shirke da hairai nangi paisa to soidna piraklani maduda Shirke na Xavier sar da su aina wish tawrakle haibiyo asi haramnaga Shirke du chatkre Pedro du punduna lairiba Vishi ga samana ba nupa du manata changlai Pedro du ubada nupa adu haukhrabat thaudo khra ningsinglai adudagi sarduna pulambadu loina foidatuna miyoising adu mana amamamta loina fudarai mi masing khangda mangonda attack tawnaba chensilakpa adu mana loina fuduna makhu thutekpa yaw makhong thutekpa yaw tawduna amamamta hatlamme sinasida uliba phatnasi adugi mati yengbada mitpen ba habdu su oire masai makai Vishi oiboi ningduna Anandaraj hoina phubada khut phawba hankhidaba misak adu adugi mati yamna sathiba tamthiba misak ama oiramle hojik yamlaba miyam aduga loinana Pedro yawna halaba tungda mafam adudagi thorai mathangi sinda hojik phuna khibagi sin adu Vishi na Moosa da tamlame
mahakna funari badu nakal amadagi lon uhobani Moosa na harai nangi wado oibe yaroi nanga sangmana ba amana yamna ba miyam du hatle haibase thajaba yaba nate nang yu thakpa lepadagi namito seranturan ubo oirini aduna yu ase thakchalo mathangi sinda Vishi ga Moosa ga tu yumda halai Vishi tu ahal amana paisa asoiba hangbagi khara chonthana lehobduda Moosa hana kada changlame mana hek changlakpada Vishi ga sangmana ba nupa adu leirambatuda Moosa du kiboi lapoi wantharame wantaduna leiriba Moosa du Vishi ga sangmana ba nupa aduna pamlaga leiringai Vishi su changlai adu ubada Vishi na chokki amana thomada nupa aduna haisingna laithoi Vishi tu nupa aduna phajilaga Moosa du mana kaisu tauba natte ma ubada gyan mangkhibani hairakpadagi Vishi na thatlongna bhairai adudagi Vishi na mu khut thage taubagi mami do ubadagi nupa aduna Vishi ge mangak samdu pairaga hairai nangna ngakliba adumaina aishu nangbo hanba ubada ngaklibani asi haraba tungda ngasai Vishi ga sangmana ba nupa aduna auto dagi moiga bike thainaba matamda Vishi bu uhobagi wari do tamlai nupa aduna makatarai ai sida mi harpa lakpa nate ai noigi mateng niba lakpane Xavier Fonseca se India gi khwaidagi tam thiba gunda makongni noi magi maming taramgadra taramoidra ai khangde mana Bangkok ta leiraga mana mastermind tawraga magi miyoising adubu order tawne hojik sinasi flashback ta hangatuna ulai Xavier du ku amada lei katle tanja tu assistant lala golbol gi phone du khinglai Xavier na mamit paina yengdagi mapan ta thokre Xavier na hojik lei katli badu mi adu siramdri ku manung adu ta punsillaga leiri matom ta mi adu su fitting kaure hojik nupa adu magi ku adu mainung da insinkre adu nupa adu hatoklame Xavier na mapan ta thoropaga lala golbol na nawab ki phone lai haiduna pichilai nawab na hairai Xavier nang na igi right hand phakre adu nang na mabu kaidauramgani haiba ai khangi adu nangi nachan nupi di ai gi nakta leiri simadi khango aduga aina magi mafamna kaidauni nang khangbra Xavier du phone thamlaga lala golbonda Ajay kau hairamlaga chatkre Ajay da call tawraba tungda Ajay du banthaba tawduna gari du thaudun lai sida Ajay hariba nupa si atai kana su oiramdre ngasai Vishi ga sangmana nupa du oiramle nawabna Xavier gi machan nupi du manakta changlaga magi masa adura thengba horai tanja adura khanghaudana mafama du da car ama pairaga thaujilaktuna jab lepe mafam adura leiramniba mayam aduna gari tu da lepa leitana nongoi kapsilame asum kablak patagi nongoi maru loina loikhre tawbadabu car manung aduda mi amata yawba uramde tanja aduda Ajay du yam lemna mafam adura changlai aduga magi manangana yebliba thang ado satorai thang du aduki matik thaubana satorakpa matamda magi furit adusu loina tatlamme hojik Ajay na thang du yanba yaw thenba yaw tawduna makhoi ado hatpa horai mana mathang halakpadudagi makhoi ani ahum amadi chenkhre hojik nawab matonta ngai hore hojik Ajay na machinda Ajay haraga nawab tu phudarai aduga punduna thamkhre Xavier su panthaba tawduna magi khombu kharaga mafamdra lai nawab na ai soikhre haina Xavier da haijarame maduda Xavier na kaisu kaide hairaga nawab tu thangna thinduna hatkhre Xavier gi machan nupi Marina du Ajay na tawkhiba thauna mayam aduda pura ngawba haibadu oire mabu Ajay na kanbirakpagi Ajay na thauna fana funakhiba sing adu hanjin ningsinglame madudagi mahakna magi mabungda call tawduna manakta lao hairaklame mathangi sinda Marina na magi bodyguard maridu makhoi yauna mabu mina phali haiduna amamamta oina wanglaba floor adudagi kautharakuna makhoi maridu hatoklame ngehaki manungda magi mabung Xavier su yorai Marina na hairai thauna leiba maha adubo kanano ma matomtana laklaga yamnaba miyam adubo maithiba piraga aibu kalakliba maha ado kanano Xavier na aigi right hand ni mamingna Ajay kaubane Marina du Ajay da pura ngaure mathangi sinda Ajay du magi girlfriend Anusha ga leiringai da phone ama lai ma nongthil laklage hairaga phone adu thamkre mathangi sinda Marina du swimming pool adu da iroibadu Ajay na sangni Ajay da chingkharpiu hairaga khuting thorai Ajay na magi khudadu hek tingthokpaga Marina na Ajay bu chingthaduna punglu phalame mana tawribatu Ajay da irang haujilibane mathakta mukarakuna Marina na hairai aina nangbu pamni base nangi onedi narai bag yamna farabane Ajay karisu khumde Marina na makha mutari nangi style nangi thauna tasengna ngaure aina sijanariba potsingse world gi best ngaktani aigi firol aigi car aina thakliba churusi fawa khwaidagi best ngaktani aduna aigi ni haiba khotingmakti loina best oigadabane aduna nangsu nupa mayamgi marakta khwaidagi best oiba nupa haibada oire aduna aina nangbu pamlibane ai nangbu yamna nungsi
ꯑꯩꯒꯤ ꯏꯕꯨꯡꯗ ꯄꯥꯎꯁꯦ ꯇꯝꯂꯨꯁꯣ ꯃꯥ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ ꯑꯦꯖꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯃꯨꯛ ꯇꯥꯔꯣ ꯑꯩ ꯅꯪꯕꯨ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯦꯔꯤꯅꯥꯗꯨ ꯃꯩ ꯍꯧꯈꯩ ꯁꯥꯎꯔꯦ ꯑꯦꯖꯦꯅ ꯎꯁꯤꯠꯇꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯅꯪꯁꯨ ꯅꯨꯄꯥ ꯑꯃ ꯗꯔꯀꯥꯔ ꯇꯥꯒꯅꯤ ꯑꯩꯁꯨ ꯅꯨꯄꯤ ꯑꯃ ꯗꯔꯀꯥꯔ ꯇꯥꯒꯅꯤ ꯇꯧꯕꯇꯕꯨ ꯅꯪꯒ ꯑꯩꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯕ ꯑꯣꯏꯊꯣꯛꯇꯕꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯦꯖꯦꯗꯨ ꯆꯠꯀꯦ ꯇꯧꯕꯒ ꯃꯔꯤꯅꯥꯅ ꯍꯥꯏꯔꯛꯏ ꯃꯨꯟꯅ ꯇꯥꯎ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯄꯣꯠꯁꯛ ꯑꯃꯕꯨ ꯇꯔꯥꯏ ꯇꯔꯥꯏ ꯄꯥꯝꯕ ꯄꯣꯛꯇꯦ ꯑꯩꯅꯕꯨ ꯄꯥꯝꯈ꯭ꯔꯕ ꯐꯪꯗꯅ ꯈꯛꯇꯣꯛꯇꯦ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯅ ꯄꯥꯝꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯦꯖꯦꯕꯨ ꯆꯤꯡꯁꯤꯜꯂꯒ ꯆꯤꯝꯕꯥꯜꯗ ꯊꯦꯡꯒꯦ ꯇꯧꯔꯛꯄꯗ ꯑꯦꯖꯦꯅ ꯈꯨꯄꯥꯡꯅ ꯊꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯇꯥꯔꯝꯃꯤ ꯃꯔꯤꯅꯥꯗꯨ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯂꯤ ꯑꯦꯖꯦꯅ ꯁꯣꯝꯗ ꯂꯩꯔꯦ ꯍꯥꯏꯕꯗꯒꯤ ꯃꯔꯤꯅꯥꯗꯨ ꯑꯦꯖꯦꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯑꯦꯖꯦꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯃ ꯄꯥꯝꯈ꯭ꯔꯕ ꯃꯗꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯜꯂꯦ ꯀꯔꯤꯒꯨꯝꯕ ꯄꯥꯝꯗ꯭ꯔꯕ ꯋꯥꯈꯜꯗ ꯐꯥꯎ ꯈꯟꯕꯤꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯦꯖꯦꯗꯨ ꯆꯠꯈ꯭ꯔꯦ ꯃꯔꯤꯅꯥꯗꯨ ꯋꯥꯈꯜꯗ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯊꯃꯣꯏꯗ ꯊꯝꯂꯕꯅꯦ ꯅꯪ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯍꯟꯒꯅꯤ ꯃꯊꯪꯒꯤꯁꯤꯟꯗ ꯕꯥꯔ ꯑꯃꯗ ꯑꯦꯖꯦꯒ ꯅꯨꯄꯤ ꯑꯃꯒ ꯅꯛꯁꯤꯟꯅꯅ ꯋꯥꯔꯤ ꯁꯥꯕꯗꯨ ꯃꯔꯤꯅꯥꯅ ꯎꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯃꯔꯤꯅꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯨꯗꯠꯂꯝꯃꯤ ꯃꯊꯪꯒꯤꯁꯤꯟꯗ ꯑꯦꯖꯦꯅ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯅꯨꯁꯥꯕꯨ ꯄꯨꯗꯨꯅ ꯊꯣꯔꯛꯄꯗꯨ ꯃꯔꯤꯅꯥꯅ ꯎꯔꯝꯃꯤ ꯑꯦꯖꯦꯅ ꯑꯅꯨꯁꯥꯕꯨ ꯄꯝꯈꯠꯇꯨꯅ ꯄꯨꯕꯗꯨꯗ ꯃꯔꯤꯅꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯝꯃꯤ ꯑꯗꯨꯒ ꯈꯝꯕꯟꯕꯅ ꯍꯦꯃꯟꯗꯨꯅ ꯃꯩ ꯍꯧꯕ ꯃꯈꯩꯁꯨ ꯁꯥꯎꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯥꯅ ꯄꯦꯗ꯭ꯔꯣꯒꯤ ꯇꯤꯝꯗꯨ ꯊꯥꯔꯒ ꯑꯅꯨꯁꯥꯕꯨ ꯐꯥꯅꯕ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯤꯟꯗ ꯄꯦꯗ꯭ꯔꯣ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯑꯅꯨꯁꯥꯗꯨ ꯐꯥꯗꯧꯒꯤ ꯇꯥꯟꯅꯔꯛꯄꯗꯨꯗ ꯑꯅꯨꯁꯥꯗꯨ ꯁꯣꯄꯤꯡ ꯃꯣꯜ ꯑꯃꯗ ꯆꯦꯟꯁꯤꯜꯂꯒ ꯃꯁꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯤ ꯍꯥꯏꯅ ꯑꯦꯖꯦꯗ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ ꯃꯗꯨꯗ ꯑꯦꯖꯦꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅꯣ ꯍꯪꯕꯗ ꯑꯣꯔꯦꯟꯖ ꯗ꯭ꯔꯦꯁ ꯉꯥꯛꯇ ꯁꯦꯠꯂꯤ ꯍꯥꯏꯅ ꯑꯅꯨꯁꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯑꯦꯖꯦꯅ ꯃꯈꯣꯏ ꯑꯗꯨ ꯖꯦꯕꯤꯌꯔꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯕꯗꯨ ꯂꯥꯏꯅ ꯈꯪꯂꯝꯃꯤ ꯑꯦꯖꯦꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯄꯟꯊꯕ ꯇꯧꯗꯨꯅ ꯑꯅꯨꯁꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯥꯅ ꯂꯥꯛꯄꯗ ꯄꯦꯗ꯭ꯔꯣ ꯍꯣꯏꯅ ꯑꯅꯨꯁꯥꯕꯨ ꯐꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯑꯦꯖꯦꯅ ꯄꯟꯊꯕ ꯇꯧꯗꯨꯅ ꯑꯃꯨꯛ ꯃꯦꯔꯤꯅꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯦꯔꯤꯅꯥꯗ ꯅꯣꯡꯃꯩꯅ ꯑꯦꯝ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯦꯖꯦꯅ ꯑꯅꯨꯁꯥꯕꯨ ꯐꯥꯔꯒ ꯊꯝꯕꯗꯨ ꯀꯟꯕꯒꯤ ꯃꯍꯨꯠ ꯁꯣꯝꯗ ꯃꯦꯔꯤꯅꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯗꯨ ꯀꯩꯒꯨꯝꯕ ꯈꯨꯠ ꯊꯥꯅꯔꯕꯗꯤ ꯄꯦꯗ꯭ꯔꯣꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯣꯚꯔ ꯄꯋꯥꯔ ꯇꯧꯈꯤꯅꯤ ꯈꯟꯕꯗꯒꯤ ꯃꯍꯥꯛꯅ ꯎꯄꯥꯏ ꯑꯃ ꯊꯤꯔꯛꯄꯅꯤ ꯑꯦꯖꯦꯅ ꯖꯦꯕꯤꯌꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯕꯤꯌꯔꯅ ꯄꯟꯊꯕ ꯇꯧꯗꯨꯅ ꯄꯦꯗ꯭ꯔꯣꯗ ꯀꯣꯜ ꯇꯧꯗꯨꯅ ꯑꯅꯨꯁꯥꯕꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯈꯣ ꯍꯥꯏꯔꯛꯂꯝꯃꯤ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯖꯦꯕꯤꯌꯔꯒ ꯁ꯭ꯅꯨꯀꯔ ꯁꯥꯟꯅꯔꯛꯂꯤꯕ नुपा अदुना नंग ngasi iki kiba male harakpadagi Xavier na saungna nupa adubu tamthina fudalame aduga amchu harai aisi kiba manbra mathangi sinda AJ du Anusha puraga Xavier gi nakta lai Xavier na harai AJ Marina na tawribado madi angang ni aduna afafata kaisu khangdabane sigi mathakta mahak nangi wakhalda pura ngawrabane aduna maga luhongo aduga aigi partner oise AJ na Anusha bu magi masa nakna singsilaga harai masi aigi nupini Mrs. AJ masi khangjalo Xavier namu kaisu kaide nang mabu nangi nupi oibdo adubu aigi janupi asisu nang amu luhongo maduda aikhoi gi chilenauna karisu hairakadaba leite tanja atuda Xavier gi kambuna Marina du gari manung aduda yawba ubudagi Xavier da pau pirai madudagi Xavier na osittana hairai aina nangbu tarai tarai mafam asidagi charan khini khanbra asi haraga ingi tawduna magi kangbu sing adubu kausillaga AJ da nongmai em tawduna kosilhankre AJ na magi lengjumdagi khulai ama satoraktuna makhunna namme adudagi Marina gi khongda fit tawsiliba bom adu khonglakpadagi asomda leiriba Xavier gi kangbu aduna Marina gi makhongda bom fit tawre haina pau tamlaklame wahaidu tabada Xavier na AJ da em tawramni basing adu handoklo haraklame AJ na hairai bom adu gi remote aina pairi aina kilometer 15 hek lamna chakhibaga bom ase mathanta diffuse tawjakhigani aina hujik kiri base ai samaki aigi asawbase control ngamnoidra haina kibane adugo noina hujik phawba hingduna leiri base aina aigi nupida aina tawriba thabak singse loina thadoklani haina wasakhibagini aduna hujik ai nangi thabak tawbadagi punsigi oina potharabane goodbye Xavier AJ du Anusha ka chatpa hawbaga Xavier na mana hakhiba watu amu munna khalu harai AJ na onsilakna harai aina bamu pamlaba aigi thamoida latuna thame adubo aina sumkam pamdraba wakhalda baw khanbi banate aina haise yaba natraga mathaki lambida kaba apamba makhalo asi haramnaga AJ du chatkhre mathangi sinda Marina gi kat ki thungji bala duda lala gol bolna changlaktuna AJ na lohongbagi proposal adu reject tawrakle hana tamlaklame wafam du tabada Marina du yamna sarame Marina du amuk mabungi nakta changlaktuna masagi makhutu thangna lentha charame
Sigi matung Ajay du Anusha ga mafam amada mung lakle makhoi ani na lakpada moi gi marup Natasha amadi magi boyfriend du airport ta ngai duna leiramle Anusha amadi Ajay du hojikti church amada luhongle Ajay ga Anusha ga punna leibidu ubudagi nupa amana Xavier da pauk tamlamme mathangi sinda Ajay amadi Anusha du hotel gi room amadagi thorai tanjadura Natasha na call tawrai Anusha na minute kun leiraga yorokke hairame Sida Natasha hariba asini ngasai film horok matamda Pedro na hat kiba nupi edu Anusha na magi lik kauram le habdagi Ajay na ma lok thorakke thoka mo hairaga Ajay du hotel room da changlotuna lik to koi thithiri Anusha tu gari mana he yaubaga nupa amana bek na kanna thomai madulagi mahak laimai da turame Anusha tapna amu haugalakpaga nakaldagi Pedro na makhong na kaurai Anusha tu haugatuna chelaga masi amada lummaga Ajay da call tawrami adubu Ajay du call songpai pairakte Ajay na lik tu phangnaba tungda phone du yenglobada miss call leirambadagi call back tawbada Anusha makhoi ani amukta da punna call toksilakpadura call adu chatnaramde somda su Anusha du phuba yaba phuraga machin mention duna thangna thinkhre somda tawriba khutima asomda live oina Xavier amadi Marina na yengbane madu ubada makhoi gi machimnau du aduki matik haraurame Xavier na harai nupi ase sirabane hojikti Ajay se nangi oiragadabane Ajay du phone dial tawna Anusha du sumthirakpada mana tawriba phone adugi ring du makhol tarakpadagi maikai adomda yengthorakpada Anusha du khut nama tingthoklaga leibadu urai Ajay di Anusha na mangonda laknarage haiduna loliboi khalibane Ajay na changchallaga makhod du chingnuba matamdadi Anusha du padrak tarai Ajay na sumarakpada Anusha gi nangana thangna thilambadusu khangle Ajay du Anusha bu kon khatuna kappe tanjadra video call da Xavier na wa khara haibadu tarai magi machanupi Marina du su yauribane Xavier na harai Ajay nangna ma bu khatpane ai khoina khatpanatte aina haibadu yaramlabadi ma kaisu siramloi adubu kaisu wagano matamgi matung ina maichak to adumak farakane numit kharani mangaire wagi warabada Xavier na haraklibadu yamna karem kathaina na haraklibane Ajay du laman khoningbagi mayaina masadu mai haure Ajay sauna phone adu laktana lange sigi matung sinasi present da munai Ajay na harai Anusha na gyal laglaba tungda aina mabu India da purakhi adubu Xavier du hanba laite Bangkok ta lehoba aigi marupsing adu fawba mana hadoki asi haraga sinasi ngasai haurakpada nupi ama tana duna hatkibagi sinado habe ulai sida siriba nupa siga nupi siga ni ngasai airport ta Ajay hoi ngarambado Ajay na Vishi ki nakta changduna mo harai magi masa manungda yamna sokhibana maram oiraga aina Pune gi specialist amagi manakta purakhi tha manga changna treatment tawki maduda operation ahum pangthokhi adubu doctor na achauba operation ama taunaba Mumbai da pu harakpadagi aina mafam sida mabu purakpane adubu laibak thibadi Xavier gi miyoisingna ai Mumbai da lai haibase khangkhre aduna mahakna mi matang tharakpane numit 10 ni leiraga Anusha gi major operation ado taunaba matam lepabane aduna ai magi manaktagi hendokpa yararoi aduna ai gi iting amuktang di pangbiyo ai gi mahut sillaga nangna Bangkok ta ai saraga chatlabadi Xavier ga magi machan nupi ga do wakhan ingani Anusha na phibam khara hek pharaklakanda ai amu nangi nakta lakhe kaigumba thabak se nangna pangthok pirabadi nangna pama loina aina pigani ai gi se nangonda force tawbati natte miyoiba ama oina haijabani Ajay du wahai khara du haramnaga chatkhre matang sida mayam da karigumba khara da haijage mamang da Ajay na restaurant da manager du da Mumbai da laigi achauba thorum ama leire haikebadu Anusha operation gi lakpa oiramle aduga mamang da Vishi gi photo ama FB da upload tawbada Mumbai da leire haina Xavier gi kambuna Mumbai da lakhibadu photo adu Ajay ga masak chap manabadu da Ajay oiboi khanduna thiba lakpane tanja chana Ajay chu hek Mumbai da leiba timing thokpane adum dalamdrabadi makhoina Vishi bu Ajay oiboi ningduna hatladabane mathangi sinda Ajay tu doctor ka unarami doctor na Anusha du spinal cord operation gi ready da leire ishor khuramsi matam amata da hekta magi mafam da nang darka tarakani aduna pung 13 magi manakta gi hendokano mathangi sinda Ajay du Anusha gi manakta amuk changlai Anusha na harai nangi nafam da khudong thiba tariba mayam ase aina maram oiragani ai hingba changba tamba sungamde adubu nangna aikhoi aningi isa asibu aso engam yaholoi haina wasao Ajay na mo harai adumaina hariba karigino aina aingi isa amadi nangi mafamda karisu phatanungda thoaloi asi haraga Anusha gi marai bakta nungsina chu pirame tawriba mawngdu Vishi su urame
Mathangi sinda Inspector Shirke ga makada police ama ka wari chaduna leningai AJ tu changlai madu ubada makhoi masadu geti kirum torame AJ na Shirke da Xavier da call to harami Xavier du phol parak la batungda AJ na harai nang na nangi mi tharalikhai aina moibu soidat laga adum hat kani nang kayang kuina sumaina nangi mi tharakini Xavier na harai nang na sida laktuna Marina ga hek lohong ti fawa ai mi tharakpa lepkiroi AJ tu Xavier na harak liba kwa adu yarame mathangi sinda Vishi du Bangkok chana po chai lo sindra lei madra Moosa na harai makhoi singa do tamthiba sathiba mioi singa tani sida icham cham na lei ba ikhoi ga moi ga lamba ba yaroi aduna na aina mafam du chala ningde madra Vishi na harai adunu ba aina nangju pu ga dawri bane wai du tabada Moosa na aibu ada puraga sial lagi haribra ngasi dagi ibani marup oiba toklani ai chatlage asi harga upuru thong hangba matamda magi phirol du amatta yaramdre madu mahana phirol du krai da chatkre hanglakpada aina phirol du loina pek toksilabani harai Moosa du upai latena kappaga khange asumna Moosa amadi Vishi du Bangkok ta lai Vishi ka Moosa ga tu airport ta Xavier gi kangbuna oktuna leiramne makhoina Xavier gi nakte hek yorupaka asiba miyo ani khak singduna puthokibadu urame madubada Vishi ga Moosa ga tu makhoi ani sumaina siradi kamai tawni haina wakhanda khalame Xavier di laklibadu AJ ni khanduna Vishi bu taram oglame Vishi na harai haukiba pumbadu loina kauthoknaraga thabagasi nauna haurasi Xavier na mo AJ madumangni aina pambasu Vishi na mo mahakse Mumbai dagi ni aigi marupni mamingna Moosa kaubani Moosa du harau Xavier gi manak changlakpada Xavier du Moosa da yengbagi mahut nakal amada yenge maduda makhoisu yengtholba matamda Marina du mataktagi kumtharakpada urai Marina ubada Vishi du pungau ngaukre kadura laidaba mi sing adu mapanda thokhina bairame maduda Moosa du thoktabi laibaduda Xavier gi kambuna puthokre hauji Marina ga Vishi ga makhoi ani khak ngaure Marina du Vishi gi nakta changlai Vishi du wakhalda mondrang sanarame asuk phajaba nupi sibu AJ nangna kaigi hondoino Marina na muharai ibani iroi loina thengna khiba numituda aina nafamda kari haike Vishi du wakhalda mu matomda haije aidi khangju kangdana nangna ko khairone ai ready da leire Marina na mu nangse aigi dama ishorna sembirakpane hojik nang aigi nakta amu halakle asi haraga Vishi da lipstick storame tanjadra Moosa changlaktuna kaidawre hanglai maduda Vishi na masigi linasin aigu chekpiramne harai Moosa na harai ai thajaba ngamde tawadabu na nupa ama oina dilayo Vishi na mu ai Khushi do miss tawi harakni maduda Moosa na isna sida tawraga miss na Khushi oina tawribra somda jomu Khushi du Vishi bu thibalai adubu Vishi du numi kharani je yumda halaktre harai somda AJ du dukan amadagi thorakpada yungawba amaga thengjinnabaduda AJ na sorry harame adubu yungawba aduna sum perpe ngang lairingai tanja aduda Khushi do auto dagi kumtharakpada AJ du ure adubu masak chap manaba aduda mahakti AJ do Vishi ni haina khankirame yungawba aduna AJ da inboi lakpoi sum tawbadura Khushi na changlaktuna khopanga tharame aduga Vishi chatlasi harame adubu AJ di tawriba mongdu kaino gyana ma tadre mana AJ bu khut paiduna chinglaga auto da phaminarame AJ gi makhutuda Khushi na lengollami adubu AJ di Khushi bu khangdabani na hainadabagi mawong ule mathangi sinda Khushi na mamanabi singda wari rirame mana yu thakpa kandari mi ga je funabne mi su yamna kiramdabne adubu aina pomnamakto loina thado halubadai maha ajiti migi di onkhre man haribasi ngasai yu ngawba amana AJ da khut tharakbara tumin leibaduda madi Vishi ni khantuna khut handre miki thi oire haina khankibane mathangi sinda Moosa du Vishi gi phone da game sanare Vishi du mapi nana selaga thorakpatuda Moosa na akhoi kaida mu chatoino harai maduda Vishi na rohongbagi rehearsal ni nang kai khalle maduda Moosa du kari su khumde Vishi na mu moigi dubo rohongbagi numidangi rehearsal yauna tawbadu jala magi waduda Moosa du mamit langthoklaga lei adugi makhoi ani do mathong hokta bangakta wakhanda khanduna taranga mara tawduna laikre makhoi ani do amu lakpada lala gorbol ga thenare lala na harai aikhoi hainaram plan ado khara change tawre international arm dealer gi conference ama leire aduna Xavier sar su mathau khara chille nangsu conference tu yauna ba hairapane Vishi na changlakpada mayam du loina phamduna leirame makhoi ani du matha sare Vishi na Moosa da onsilaga yenglaga wakhal da hairai kai noina tawdoise Moosa na wakhal da mu nangna tawdrasu moina loina khangna tawjarakni hairaklamai moini tawri mawong du moini gi wakhan du loina khangna bani na paw phawna bagi mawong ne Vishi na hek phamtha baga arm dealer amana nongmai gi anawa model amagi matang hanglai
ꯑꯗꯨꯕꯨ ꯕꯤꯁꯤꯗꯨ ꯈꯨꯝꯗꯕꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯋꯥꯍꯪ ꯖꯥꯠ ꯖꯥꯠ ꯍꯪꯂꯛꯄꯗꯨꯗ ꯃꯨꯁꯥꯗꯤ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯦ ꯃꯨꯁꯥꯅ ꯋꯥꯈꯜꯗ ꯃꯊꯟꯇ ꯁꯣꯟꯖꯩ ꯅꯪꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯩꯔꯤ ꯑꯩꯅ ꯁꯣꯝꯗ ꯈꯪꯒ꯭ꯔꯥꯎꯁꯤ ꯏꯁꯤꯡꯅ ꯆꯣꯠꯂꯦ ꯕꯤꯁꯤꯗꯨ ꯏꯁꯤꯡ ꯊꯛꯄ ꯂꯣꯏꯕꯒ ꯃꯣꯏꯅ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯃꯊꯪ ꯄꯤꯔꯛꯏ ꯃꯨꯁꯥꯗꯨ ꯉꯛꯄ ꯍꯥꯏꯐꯦꯠ ꯐꯥꯎꯔꯝꯂꯒ ꯕꯤꯁꯤꯒꯤ ꯐꯣꯟ ꯁꯀ꯭ꯔꯤꯟ ꯑꯗꯨ ꯉꯥꯏꯕꯗꯨ ꯎꯕꯗꯒꯤ ꯑꯁꯣꯝꯗꯒꯤ ꯑꯦꯖꯦꯅ ꯈꯣꯡꯒꯗꯧꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯛꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯃꯣꯗꯦꯜ ꯑꯗꯨꯗꯤ ꯆꯤꯅꯥꯅꯁꯨ ꯁꯥꯏ ꯑꯗꯨꯅ ꯍꯣꯡꯅ ꯃꯣꯏꯗꯒꯤ ꯂꯩꯕ ꯌꯥꯒꯅꯤ ꯑꯗꯨꯗ ꯕꯤꯁꯤꯅ ꯑꯃꯨꯛ ꯆꯩꯅꯥꯅ ꯁꯥꯕꯗꯨꯗꯤ ꯃꯤꯅꯤꯠ ꯑꯃꯗ ꯃꯔꯨ 200 ꯈꯛ ꯀꯥꯞꯄ ꯌꯥꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯆꯞ ꯃꯥꯟꯅꯕ ꯃꯣꯗꯦꯜ ꯑꯁꯤꯗꯤ ꯃꯤꯅꯤꯠ ꯑꯃꯗ ꯃꯔꯨ 200 ꯀꯥꯞꯄ ꯌꯥꯏ ꯑꯗꯨꯒ ꯆꯩꯅꯥꯒꯤꯗꯨꯗꯤ ꯐꯤꯌꯔꯤꯡ ꯔꯦꯟꯖ ꯇꯨ 175 ꯃꯤꯇꯔꯅꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯀꯥꯞꯂꯤꯉꯩ ꯃꯅꯨꯡꯗ ꯇ꯭ꯔꯤꯒꯔꯗꯣ ꯂꯣꯛ ꯇꯧꯕꯁꯨ ꯌꯥꯎꯕꯅꯤ ꯁꯤꯗ ꯅꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯔꯤꯅꯣ ꯃꯗꯨꯗꯒꯤ ꯉꯁꯥꯏ ꯍꯦꯛ ꯍꯧꯔꯛꯄꯗ ꯋꯥꯡꯂꯛꯈꯤꯕ ꯑꯥꯔꯝ ꯗꯤꯂꯔ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯗꯣ ꯆꯨꯝꯃꯦ ꯅꯣꯡꯃꯩ ꯑꯗꯨ ꯅꯉꯣꯟꯗꯒꯤ ꯂꯩꯔꯒꯦ ꯑꯗꯨꯕꯨ ꯀꯔꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯂꯒ ꯅꯣꯡꯃꯩ ꯑꯗꯣ ꯗꯦꯂꯤꯚꯔ ꯇꯧꯒꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯈ꯭ꯔꯦ ꯕꯤꯁꯤꯗꯤ ꯈꯪꯂꯝꯗꯦ ꯕꯤꯁꯤꯗꯨ ꯃꯆꯤꯟꯗ ꯂꯝꯕꯤ ꯍꯥꯏꯔꯒ ꯍꯟꯖꯤꯟ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗꯒꯤ ꯁꯨꯝ ꯋꯥ ꯑꯃꯇ ꯉꯥꯡꯂꯛꯇꯕꯗꯨꯗ ꯐꯣꯟ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯣꯞ ꯇꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯨꯁꯥꯗ ꯄꯩꯅ ꯌꯦꯡꯂꯛꯏ ꯃꯨꯁꯥꯗꯨ ꯋꯥꯈꯜꯗ ꯃꯊꯟꯇ ꯁꯣꯟꯖꯩ ꯑꯩ ꯃꯣꯕꯥꯏꯜꯗ ꯑꯃꯨꯛ ꯍꯟꯅ ꯒꯦꯝ ꯁꯥꯟꯅꯖꯔꯔꯣꯏ ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯉꯁꯥꯏ ꯃꯥꯅ ꯒꯦꯝ ꯁꯥꯟꯅꯕꯗꯨ ꯁꯥꯟꯅꯔꯝꯗ꯭ꯔꯕꯗꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯔꯣꯏꯗꯕꯅꯤ ꯕꯤꯁꯤꯅ ꯑꯃꯨꯛ ꯌꯥ ꯆꯤꯛꯂꯒ ꯋꯥꯈꯜꯗ ꯁꯣꯜꯂꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯍꯦꯛ ꯍꯤꯡꯂꯕ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯕꯅꯤ ꯈꯪꯉꯣ ꯍꯧꯖꯤꯛ ꯅꯨꯄꯥꯗꯨꯅ ꯗꯦꯂꯤꯚꯔ ꯇꯧꯒꯗꯕ ꯂꯝꯕꯤꯗꯣ ꯍꯥꯏꯔꯣ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯪꯂꯛꯄꯗꯒꯤ ꯕꯤꯁꯤꯗꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯕꯤꯁꯤꯅ ꯅꯨꯄꯥꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤ ꯏꯟꯐꯣꯔꯃꯔꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯠ ꯑꯇꯣꯞꯁꯤꯡ ꯑꯁꯦ ꯈꯟꯗꯣꯛꯄ ꯂꯥꯛꯄ ꯃꯤꯅꯦ ꯕꯤꯁꯤꯗꯨ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯥꯂꯥ ꯒꯣꯠꯕꯣꯜꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯜꯂꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯦꯖꯦꯅ ꯍꯦꯛ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯂꯗꯕꯅꯤ ꯁꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯔꯁꯤꯗꯤ ꯀꯥꯞꯊꯠꯂꯣ ꯍꯧꯖꯤꯛ ꯃꯌꯥꯝꯗꯨ ꯅꯨꯄꯥ ꯑꯗꯨꯗ ꯍꯟꯖꯤꯟ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯝꯃꯦ ꯁꯣꯝꯗꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯕꯤꯁꯤꯅ ꯃꯨꯁꯥꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯔꯝꯃꯦ ꯃꯨꯁꯥꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯅꯨꯄꯥꯗꯨ ꯀꯃꯥꯏꯅ ꯏꯟꯐꯣꯔꯃꯔꯅꯤ ꯍꯥꯏꯅ ꯈꯪꯂꯤꯕꯅꯣ ꯃꯗꯨꯗ ꯕꯤꯁꯤꯅ ꯑꯩꯁꯨ ꯈꯪꯗꯦꯗ ꯉꯥꯏꯍꯥꯛꯀꯤ ꯂꯩꯊꯣꯛꯄ ꯌꯥꯅꯕ ꯑꯣꯏꯗꯕ ꯍꯥꯏꯕꯅꯤ ꯃꯨꯁꯥꯅ ꯑꯃꯨꯛ ꯀꯩꯒꯨꯝꯕ ꯑꯁꯦꯡꯕꯗꯣ ꯈꯪꯂꯛꯂꯕꯗꯤ ꯀꯃꯥꯏ ꯇꯧꯕ ꯕꯤꯁꯤꯅ ꯑꯃꯨꯛ ꯁꯤꯈ꯭ꯔꯕ ꯃꯤꯗꯨꯅꯕꯨ ꯀꯃꯥꯏꯅ ꯍꯧꯒꯠꯂꯛꯇꯨꯅ ꯄꯥꯎ ꯇꯝꯂꯗꯣꯏꯅꯣ ꯇꯟꯖꯥꯗꯨꯗ ꯂꯥꯂꯥ ꯒꯣꯜꯕꯣꯜꯗꯨ ꯆꯪꯉꯛꯇꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯒꯥꯔꯤꯗꯨ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯣꯟꯅ ꯊꯣꯔꯛꯇꯨꯅ ꯑꯦꯖꯦꯒ ꯕꯤꯁꯤꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯨꯁꯥ ꯊꯣꯔꯛꯇꯨꯅ ꯕꯤꯁꯤꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯊꯥꯔꯨꯕꯗ ꯕꯤꯁꯤꯗꯤ ꯑꯇꯣꯞꯄ ꯑꯣꯏꯕꯣꯏ ꯅꯤꯡꯗꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯦꯝꯃꯒ ꯑꯦꯖꯦ ꯍꯥꯏꯔꯛꯏ ꯃꯥꯅ ꯂꯩꯊꯣꯔꯛꯄꯗ ꯃꯨꯁꯥ ꯑꯣꯏꯔꯝꯕꯗꯨꯗ ꯅꯪ ꯑꯣꯏꯔꯦ ꯍꯥꯏꯅ ꯁꯥꯎꯔꯛꯂꯝꯃꯤ ꯃꯨꯁꯥꯅ ꯃꯌꯥꯝꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯊꯪ ꯁꯤꯟꯗ ꯑꯦꯖꯦꯅ ꯑꯣꯇꯣ ꯇꯣꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯤꯔꯀꯦꯅ ꯎꯔꯝꯃꯤ ꯃꯥꯅ ꯈꯨꯗꯛꯇ ꯂꯥꯂꯥ ꯒꯣꯠꯕꯣꯜꯗ ꯀꯣꯜ ꯇꯧꯔꯛꯏ ꯂꯥꯂꯥ ꯒꯣꯠꯕꯣꯜꯅ ꯃꯨꯝꯕꯥꯏꯗꯒꯤ ꯁꯤꯔꯀꯦꯅ ꯀꯣꯜ ꯇꯧꯔꯛꯂꯦ ꯍꯥꯏꯕꯗꯨ ꯕꯤꯁꯤꯗꯨ ꯄꯥꯈꯠꯂꯦ ꯑꯁꯣꯝꯗꯒꯤ ꯁꯤꯔꯀꯦꯅ ꯍꯥꯏꯔꯛꯏ ꯀꯩꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯑꯦꯖꯦꯒ ꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯉꯥꯡꯂꯛꯂꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯕꯤꯁꯤꯅ ꯑꯦꯖꯦꯗ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯤꯔꯀꯦꯗꯨ ꯅꯪꯅ ꯂꯩꯔꯒ ꯀꯣꯜ ꯇꯧꯔꯛꯂꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧ ꯑꯦꯖꯦ ꯃꯦꯁꯦꯖꯇꯨ ꯄꯥꯔꯝꯃꯤ ꯁꯤꯔꯀꯦꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯗ ꯂꯩꯔꯤꯕꯗꯣ ꯑꯁꯦꯡꯕ ꯑꯦꯖꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯎ ꯐꯣꯟꯗꯨ ꯊꯝꯈꯤꯕꯒ ꯖꯦꯕꯤꯌꯔꯅ ꯕꯤꯁꯤꯗ ꯀꯩꯗꯧꯔꯦ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯤꯁꯤꯅ ꯍꯥꯏꯔꯛꯏ ꯁꯤꯔꯀꯦꯅ ꯌꯥꯝꯅ ꯊꯨꯕꯗ ꯂꯥꯛ 50 ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯖꯦꯕꯤꯌꯔꯅ ꯃꯗꯨꯕꯨ ꯉꯥꯎꯔꯕ ꯖꯥꯠꯂꯣ ꯐꯣꯟꯗꯨ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯂꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯁꯤꯔꯀꯦꯗꯤ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯖꯦꯕꯤꯌꯔꯅꯤ ꯈꯟꯗꯨꯅ ꯋꯥꯔꯤ ꯂꯤꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯂꯥꯛꯂꯕ ꯇꯨꯡꯗ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯂꯥꯂꯥ ꯒꯣꯜꯕꯣꯜꯗꯒꯤ ꯕꯤꯁꯤꯅ ꯂꯧꯔꯒ ꯄꯥꯏꯕ ꯑꯣꯏꯔꯝꯂꯦ ꯁꯣꯝꯗꯁꯨ ꯑꯦꯖꯦꯗꯨ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯈꯨꯁꯤꯒ ꯊꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯖꯦꯅꯗꯤ ꯈꯨꯁꯤꯗꯨ ꯎꯈꯤꯗ꯭ꯔꯦ ꯁꯤꯔꯀꯦꯁꯨ ꯁꯨꯝ ꯏꯟꯅꯔꯛꯄꯗ ꯑꯦꯖꯦꯅ ꯃꯔꯨꯝ ꯑꯃꯗ ꯆꯪꯈꯤꯕꯗꯨ ꯎꯔꯦ ꯁꯨꯝ ꯏꯟꯅꯔꯛꯄꯗ ꯑꯦꯖꯦꯅ ꯅꯣꯡꯂꯛꯇ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯔꯦ ꯇꯟꯖꯥꯗꯨꯗ ꯁꯤꯔꯀꯦꯒꯤ ꯐꯣꯟꯗ ꯖꯦꯕꯤꯌꯔꯒꯤ ꯐꯣꯟ ꯂꯥꯛꯏ ꯁꯤꯔꯀꯦꯅ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯄꯥꯏꯒꯦ ꯇꯧꯕꯒ ꯑꯦꯖꯦꯅ ꯃꯃꯥꯏꯗ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯖꯦꯕꯤꯌꯔꯅ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯍꯥꯏꯕꯗ ꯕꯤꯁꯤꯅ ꯋꯥꯈꯜꯗ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯀꯗꯥꯏꯗꯒꯤ ꯄꯥꯏꯔꯛꯇꯧꯔꯤꯒꯦ ꯑꯦꯖꯦꯅ ꯃꯊꯛꯇ ꯊꯥꯕꯤꯔꯝꯂꯅꯤ ꯕꯤꯁꯤꯅ ꯑꯃꯨꯛ ꯃꯈꯣꯟ ꯊꯣꯛꯅ ꯍꯥꯏꯔꯛꯏ ꯁꯤꯔꯀꯦꯗꯣ ꯉꯥꯎꯔꯕꯅꯦ ꯑꯦꯖꯦꯅ ꯃꯤ ꯍꯥꯠꯄꯗ ꯈꯨꯁꯤꯁꯨ ꯂꯣꯟꯅ ꯎꯍꯧꯔꯦ ꯃꯥꯗꯤ ꯑꯁꯦꯡꯕꯗꯨ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯕꯤꯁꯤꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯦꯖꯦꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯈꯨꯁꯤꯁꯨ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯁꯨꯝ ꯂꯤꯔꯛꯄꯗ ꯑꯦꯖꯦꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯑꯅꯨꯁꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯨ ꯎꯔꯛꯏ ꯈꯨꯁꯤꯗꯨ ꯑꯩ ꯅꯪꯕꯨ ꯇꯨꯀꯠꯆꯩ ꯍꯥꯏꯔꯝꯂꯒ ꯍꯦꯛ ꯆꯠꯀꯦ ꯇꯧꯕꯒ ꯑꯦꯖꯦꯅ ꯈꯥꯝꯃꯛꯏ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯑꯦꯖꯦꯅ ꯂꯤꯔꯝꯃꯤ ꯈꯨꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯕꯤꯁꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯩꯗꯤ ꯈꯪꯗꯕꯅꯤꯅ ꯀꯩ ꯈꯜꯂꯨꯔꯦ ꯃꯍꯥꯛ ꯌꯥꯝ ꯐꯕ ꯃꯤꯅꯦ ꯑꯩ ꯃꯥꯕꯨ ꯃꯤꯁ ꯌꯥꯝꯅ ꯇꯧꯏ ꯁꯤꯒꯤ ꯃꯇꯨꯡ ꯈꯨꯁꯤꯒꯤ ꯋꯥꯈꯜꯗ ꯕꯤꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯒ ꯏꯁꯩ ꯑꯃ ꯁꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯅꯨꯁꯥꯗꯨ ꯃꯆꯥ ꯑꯃ ꯐꯪꯖꯔꯦ
Mathangi sinda mu makhoi ki macha adu puraduna Anusha amadi Ajay du yumda lakpadu ulai. Hojik Xavier hoichu Shirke harpagi pau du phangle. Shirke gi asiba masa adu gi photo adu ubada tariba thangi dakpham sing adu ubada Xavier di haliba du Ajay nani haina laina khanglame. Xavier na harai samanaba mi amana kamdau na mafam ani da leigani. Asi harga kanagum amada call tawkhre. Sigi matung amung Moosa du pharaga phuduna wahang pahang tawrame. Moosa du ahamdadi kaisu khumde. Madagi Marina na thangna thillaga amu hangbadagi asengba wari pumadu lirai. Hojik Xavier na Mumbai da lairiba magi mioi singda call tawduna hospital adu changlaga Anusha gi record sing adu yenglame. Mathangi sinda Ajay na mayumda halakpada Anusha amadi magi pikliba masa adu leiramdre. Sigi matung amu hojik aeroplane paibagi saktam amamu ullabatungda Bangkok ta amu ulai. Marina du hojik magi masamtu masa matomta tenna kaksajarame. Anusha amadi magi pikliba masa adu makoina phaduna Bangkok ta purakle. Xavier ga Marina ga dusu Anusha amadi magi masa bu pharaga thamiba mafam dumakta da lai. Marina du Anusha gi manak changduna harai. Ai fawbuna phangdaba posak ama bo nangna hekta phangba yabro. Hasi harga yotum ama pairaga Marina na Anusha da thomkre. Anusha tu laimaida taaduna laikre. Xavier na Ajay gi number da call tawi aduga hairame. Congratulations Ajay nangi nupi nangi nacha aduga nangi Xerox copy do aikhoi gi khutta leire. Moina nangbu yam miss tawre nang karam kanda lakani. Vishi na harai he koktang ba nangna call tawraliba se Vishi dani aduda chatkhiduna Ajay ni. Asi haraga Ajay amadi Vishi ani do airport ta unakhibagi sindu hangatuna ulai. Xavier na Ajay gi number da call tawbada Vishi na pairakli ngasai Vishi na Ajay saraga lairubadudagi Ajay gi number ado adum Vishi na paibani. Vishi na makha tarai hojik noi gi nakta soidana ma laklagani. Aduga noina khangdawa amana ID wa ngangbada amuktagi hena ngangba taroi. Maramdi aina anilak suna ngangbadudi noi shibna halani aduna taba phanglaroi. Xavier na Ajay laklagani haina Marina da tamlame. Hojik Ajay tu mi mathang halaga Anusha hoina lairiba mafam adu da lai. Ajay na yamnaba miyam adu thangna yanjanduna halaba tungda hojik Xavier amadi Marina makhoi gi manak yaksilai. Xavier Marina makhoi ani du Ajay mathandaga lambarame. Marina na Ajay da thangna yan gi haiduna changlakpada Ajay na panthaba tawdana thangma thangatuna Marina gi ngakta thamlame. Yanba makti yalamde. Marina tu phadamu laithorpa tanja adu Ajay na mabukta kinna thinbada Marina da phut kunthra mu lamna paithokre. Mana hek tasinbaga akoibada chaklama maiduna Marina gi mafising adu da chakpa horai. Xavier na sauna thangsang ama langlai adubu Ajay na haising na thang adu fakre. Xavier du Marina gi mai chakliba firol sing adu muthanaba kanna honari. Aduga sigi matungda mu Ajay ga Xavier ga akanba mawongda lamba tawnari. Xavier na Ajay ju khara phurame. Adubu Ajay su hanba laite. Hojing makhoi ani kanna mu sinaraktuna nanga onsinaduna Ajay na Xavier bu chaplaga thamkre. Tanja tuda macha kapagi khonjel tarai. Ajay na Xavier bu laimaida langtharakpadagi sapu aduna kanmanduna laimaida gi amu hangatlakpada Ajay na Xavier bu thangna thinduna hatkre. Hojing mafam aduna mai kanna chaklakpadagi Ajay na Anusha bu puduna thorai. Anusha di manungda macha adu leihore haiduna changnaba kanna honai adubu Ajay na khamlamme. Anusha du mathwai nungaidana kaplamme. Tanja aduna nakal dagi angang ama kapagi khonjen tarai. Angang du godbol na pamduna leiramle. Godbol na harai. Ai ha pikliba angang asibu harpagi thamoi edudi aingonda pande. Asi haraga angang adubu Anusha hoida sinarame. Mathanga sinda Ajay Anusha amadi Moosa du Bangkok dagi thorai. Makoina thorakpada airport ta Vishi amadi Khushi du ngaiduna leirame. Ajay na Vishi da magi mateng pangbibagi damak thank you hairame. Khushi adu angang adugi manak changlakpada Anusha na noi ani di karam kanda luhongdoino harai. Khushi na Vishi da onsilaga Vishi hana korokpadagi Vishi na ifingfing na yam thuna honglani harai. Moosa du Vishi gi manak changlaktuna ai nanga marup oiraroi aibu itomda hondokpirami haina warongna harai. Maduna Vishi na soikre hairaga konsin birame. Maduda Moosa na yare hairakpada Vishi na mu nang ise yare haiba natra. Asi haraga mana hainabi oina he Moosa da khobangna setse thabado adumaina amu tawrai. Asumna happy ending oiduna film asi matang swaida loisale.